Hello ma'am and welcome back to my channel. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯉꯁꯤ ꯁꯔꯥꯗꯤꯟꯁꯤꯒ ꯑꯩꯅ ꯀꯩ ꯆꯥꯕ ꯍꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯉ ꯂꯣꯏꯔꯕꯅꯦ ꯑꯣꯒꯁꯇ ꯁꯤ ꯀꯣꯛꯄ ꯆꯠꯀꯅꯦꯕ ꯑꯁꯦ ꯀꯣꯛꯇ꯭ꯔꯤ ꯖꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯞꯁꯦ ꯀꯥꯏꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯐꯖꯅ ꯖꯣꯒꯥꯒ ꯑꯃꯨꯛ ꯁꯦꯞꯁꯦ ꯄꯤꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯟꯅꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯗꯤ ꯁꯥꯡꯉꯔꯣꯏ ꯑꯗꯨꯝ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯛꯍꯥꯎ ꯇꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯁꯤꯒꯅ ꯂꯥꯜ ꯆꯥ ꯂꯧꯔꯦ ꯑꯩ ꯃꯣꯔꯅꯤꯡꯗ ꯁꯪꯒꯣꯝ ꯆꯥ ꯊꯛꯄ ꯉꯝꯗꯦꯕ ꯑꯩ ꯒꯦꯁꯇ꯭रिꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯒ꯭ꯌꯥꯁ ꯌꯥꯝ ꯑꯣꯏꯌꯦꯕ ꯏꯁꯥꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯉꯁꯤ ꯑꯩꯈꯣꯏ ꯕꯥꯔꯣꯗ ꯊꯩꯕꯣꯡ ꯊꯣꯡꯕ ꯆꯥꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯀꯟꯅ ꯊꯩꯕꯣꯡꯁꯦ ꯁꯦꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯩꯗꯤ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯍꯩꯇꯦꯕ ꯑꯩ ꯑꯃꯕꯨ ꯊꯣꯡꯁꯨ ꯊꯣꯡꯗ꯭ꯔꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯃꯥ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯩꯇꯕꯤꯗ ꯊꯣꯡꯉꯗꯤ ꯍꯤꯟꯖꯥꯡꯗꯣ ꯑꯔꯦꯝꯕꯗ ꯍꯥꯎꯔꯔꯣꯏꯗꯅꯀꯣ ꯕꯔꯕꯥꯠ ꯑꯣꯏꯔꯅꯤꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯃꯥ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯣ ꯍꯥꯏꯅ ꯑꯗꯣ ꯃꯃꯥꯅ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒ ꯀꯟꯅ ꯊꯩꯕꯣꯡ ꯁꯦꯝꯕ ꯍꯧꯔꯦ ꯑꯗꯣ ꯃꯈꯨꯠꯇ ꯑꯆꯥꯊꯥꯎ ꯇꯩꯔꯒ ꯊꯩꯕꯣꯡꯁꯦ ꯁꯦꯝꯃꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯅꯞ ꯒꯝ ꯊꯣꯛꯄꯗꯣ ꯑꯗꯣ ꯃꯈꯨꯠꯇ ꯍꯥꯏꯗꯤ ꯊꯩꯕꯣꯡ ꯁꯦꯝꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯒꯝ ꯃꯌꯥꯝꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯗ ꯀꯔꯤꯗ ꯅꯞꯄꯅꯦꯕ ꯑꯗꯨꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯆꯥꯊꯥꯎꯁꯦ ꯃꯈꯨꯠꯇ ꯇꯩꯁꯜꯂꯒ ꯁꯨꯃꯥꯏꯅ ꯀꯟꯅ ꯁꯦꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯩꯕꯣꯡꯁꯦ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯊꯩꯕꯣꯡꯗꯣ ꯐꯖꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒ ꯇꯤꯜꯍꯧ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯇꯤꯜꯍꯧ ꯁꯨꯕ ꯂꯣꯏꯔꯦ ꯁꯤꯅ ꯁꯤꯡ ꯁꯨꯔꯦ ꯑꯗꯨꯒ ꯁꯤ ꯁꯥꯏꯠꯇꯅ ꯆꯅꯝꯁꯨ ꯈꯣꯛꯑꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯅꯝꯁꯤꯃꯨꯛ ꯁꯨꯗꯣꯏꯅꯦꯕ ꯆꯅꯝꯁꯤꯁꯨ ꯂꯣꯏꯅ ꯁꯨꯗꯣꯏꯅꯤ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯀꯥꯁꯦ ꯁꯨꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯁꯨꯕ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯀꯔꯥꯗꯣ ꯑꯗꯣ ꯁꯤꯒ ꯃꯁꯥꯂꯥ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯃꯁꯥꯂꯥ ꯂꯣꯏꯅ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯊꯥꯎꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯒ ꯐꯖꯅ ꯇꯣꯠꯇꯣꯏꯅꯦꯕ ꯇꯣꯠꯂꯒ ꯑꯃꯨꯛ ꯁꯣꯟꯕꯥꯁ ꯇꯧꯒꯅꯤꯗꯣ ꯁꯣꯟꯕꯥꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯥꯎꯗꯣ ꯌꯥꯝꯅ ꯂꯧꯔꯔꯣꯏꯕ ꯁꯤꯒꯅ ꯍꯦꯟꯅ ꯍꯥꯞꯄꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯡꯁꯣ ꯊꯣꯡꯕꯒꯤ ꯏꯁꯇꯥꯏꯜꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯦꯕ ꯃꯥꯡꯁꯣ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤ ꯇꯣꯠꯄ ꯃꯇꯝꯗꯗꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯄꯣꯏꯕꯀꯣ ꯃꯣꯔꯣꯛ ꯑꯁꯨꯕꯗꯨꯇ ꯍꯥꯞꯀꯅꯤ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔꯗꯨꯅ ꯀꯣꯟꯅꯅꯦ ꯍꯤꯟꯖꯥꯡꯁꯦ ꯁꯣꯟꯕꯥꯁ ꯇꯧꯕ ꯂꯣꯏꯔꯒꯅꯦ ꯍꯥꯞꯀꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯇꯣꯠꯂꯅꯤ ꯑꯗꯣ ꯂꯣꯏꯔꯒ ꯁꯣꯟꯕꯥꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯁꯣꯟꯕꯥꯁ ꯇꯧꯕꯒꯤꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯊꯩꯕꯣꯡ ꯊꯣꯡꯕ ꯏꯁꯇꯥꯏꯜꯁꯦ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯃꯥꯟꯅꯗꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯏꯜ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯁꯤꯒ ꯇꯦꯖꯄꯇꯥ ꯍꯥꯟꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯃꯤ ꯈꯔ ꯑꯃ ꯑꯗꯨꯝ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯒꯁꯨ ꯊꯣꯡꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯡꯅ ꯑꯥꯂꯨꯒ ꯍꯥꯞꯄꯒ ꯇꯣꯠꯂꯤꯅꯦꯕ ꯑꯣ ꯍꯥꯏꯍꯧꯗꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯊꯩꯕꯣꯡ ꯇꯣꯠꯄꯗꯨꯒ ꯑꯥꯂꯨꯁꯨ ꯍꯥꯞꯄꯕꯅꯦꯕ ꯇꯣꯠꯄꯗꯨꯒ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤꯗꯣ ꯁꯤꯒ ꯊꯥꯎꯒ ꯁꯤꯒ ꯌꯩꯔꯤꯁꯤꯅ ꯈꯥꯂꯤ ꯇꯦꯖꯄꯇꯥ ꯑꯗꯩꯗꯤ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯄꯒ ꯌꯩꯔꯤꯅꯦꯕ ꯆꯅꯝ ꯁꯤꯡ ꯑꯗꯨꯗꯨꯗꯤ ꯇꯣꯠꯄꯗ ꯂꯣꯏꯅ ꯍꯥꯞꯄꯦꯕ ꯁꯤꯒ ꯁꯣꯟꯕꯥꯁ ꯇꯧꯕꯗ ꯍꯥꯞꯇꯦꯕ ꯑꯗꯣ ꯇꯧꯕ ꯁꯤ ꯍꯧꯖꯤꯛ ꯁꯣꯟꯕꯥꯁ ꯇꯧꯔꯅꯤ ꯍꯧꯖꯤꯛꯀꯤ ꯊꯩꯕꯣꯡꯒꯤ ꯍꯥꯏꯗꯤ ꯇꯣꯠꯄꯗꯣ ꯑꯗꯣ ꯍꯥꯞꯆꯜꯂꯅꯦꯕꯀꯣ ꯁꯤꯒꯤ ꯃꯊꯛꯇ ꯑꯗꯣ ꯑꯩ ꯁꯤꯁꯤꯅꯅꯦ ꯁꯤꯁꯤꯅꯅꯦ ꯏꯂꯥꯏꯆꯤ ꯍꯥꯞꯄꯦꯕꯀꯣ ꯃꯅꯝ ꯈꯔ ꯅꯨꯡꯁꯤꯅꯉꯥꯏꯅ ꯏꯂꯥꯏꯆꯤꯁꯨ ꯁꯦꯒꯥꯏꯔꯒ ꯍꯥꯞꯄꯤꯅꯤ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯊꯩꯕꯣꯡ ꯑꯇꯣꯠꯄꯗꯣ ꯑꯗꯨꯃꯨꯛ ꯍꯥꯞꯆꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯐꯖꯅ ꯇꯥꯏꯔ ꯇꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯊꯔꯛꯏꯑꯕ ꯑꯗꯨꯗꯨꯅ ꯐꯖꯅ ꯇꯥꯔꯝꯃꯔꯣꯏ ꯗꯤꯁꯇꯥꯔꯕ ꯑꯣꯏꯔꯦꯕ ꯅꯣꯡꯒꯤ ꯃꯈꯣꯟꯁꯤꯅ
ꯑꯗꯣ ꯍꯧꯖꯤꯛ ꯊꯩꯕꯣꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯥꯂꯨꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦꯕꯀꯣ ꯑꯥꯂꯨꯁꯤꯁꯨ ꯑꯍꯤꯡꯕ ꯑꯗꯨꯝ ꯇꯣꯠꯂꯤꯅꯦꯕ ꯍꯥꯏꯗꯤ ꯐꯨꯠꯂ ꯈꯣꯠꯂꯒ ꯇꯣꯠꯄꯗꯣ ꯅꯠꯇꯦ ꯍꯤꯡꯅ ꯂꯣꯏꯅꯅꯦꯕ ꯑꯗꯣ ꯁꯤꯒꯁꯦ ꯍꯥꯞꯆꯜꯂꯦ ꯐꯖꯅ ꯑꯗꯨꯒ ꯍꯥꯞꯄ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯉꯧꯃꯤꯟꯅꯔꯅꯤ ꯑꯗꯣ ꯂꯣꯏꯔꯒ ꯀꯩꯅꯣ ꯍꯥꯞꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔꯗꯣ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯍꯥꯞꯄꯤꯗꯨꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯨꯒꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯍꯥꯞꯄꯒ ꯇꯣꯠꯂꯤꯅꯦꯕ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯤꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯕ ꯂꯣꯏꯔꯒꯅꯦ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯉꯧꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤꯗꯣ ꯃꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯇꯪ ꯀꯃꯦꯟ ꯑꯩꯈꯣꯏꯅ ꯊꯣꯡꯉꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯃꯤ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗꯅ ꯀꯩꯅꯣ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔꯗꯣ ꯍꯥꯞꯄꯦ ꯑꯗꯨ ꯂꯣꯏꯔꯒ ꯐꯖꯅ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯏ ꯑꯩꯅ ꯀꯟꯅ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯁꯦ ꯄꯥꯎꯗꯔꯁꯦ ꯍꯥꯞꯄꯒ ꯃꯨꯁꯦ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯍꯤ ꯍꯥꯞꯇꯣꯏꯅꯦꯕ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯁ꯭ꯇꯥꯏꯜ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯀꯔꯝꯕ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯁꯦ ꯉꯧꯔ ꯈꯣꯠꯂꯒ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯂꯣꯏꯔꯒ ꯑꯣꯏꯅ ꯃꯌꯥꯝꯗ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯧ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯍꯤꯟꯖꯥꯡꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛ ꯄꯨꯔꯥ ꯃꯥꯡꯁꯣ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯅꯝꯁꯨ ꯄꯨꯔꯥ ꯃꯥꯡꯁꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅꯅꯦ ꯍꯤꯟꯖꯥꯡꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯊꯣꯡꯕꯅꯤꯅ ꯑꯩꯁꯨ ꯆꯪꯉꯒ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄꯗꯣ ꯐꯖꯅ ꯇꯥꯟ ꯆꯥꯟꯅꯗꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤꯗꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯎꯔꯒ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅꯅꯦ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯔꯦꯕꯀꯣ ꯅꯨꯡꯗꯥꯡꯗꯅ ꯍꯋꯥꯏꯗ ꯃꯨꯂꯥ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯔꯦ ꯁꯣꯛ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯂꯨ ꯑꯃ ꯕꯖꯥꯔ ꯇꯧꯔꯦ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯃ ꯕꯖꯥꯔ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯌꯣꯡꯆꯥꯛ ꯑꯃ ꯉꯧꯔꯦ ꯑꯩꯅ ꯑꯗꯩꯗꯤ ꯑꯂꯨ ꯃꯦꯔꯥꯃꯤꯛꯁ ꯇꯧꯔꯒ ꯑꯃ ꯃꯦꯠꯂꯦꯕꯀꯣ ꯃꯊꯦꯜꯁꯦ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯨꯡꯗꯥꯡꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯆꯥꯔꯅꯤꯗꯣ ꯆꯥꯕꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃꯕꯨ ꯍꯥꯞꯄꯛꯇꯔꯦꯕꯀꯣ ꯑꯩꯅ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯎꯠꯂꯛꯏꯕ ꯍꯤꯟꯖꯥꯡ ꯄꯨꯝꯅꯃꯛꯇꯒꯤ ꯀꯔꯝꯕ ꯍꯤꯟꯖꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨꯀꯣ ꯃꯌꯥꯝ